Arambai Tengol amadi Unlf MPA gi marakta yanasi ama sign tawnabagi statement thoragli madudi haukiba matam kharagi mamangdagi United National Liberation Front Manipur gi lanmi sanglup Manipur People's Army MPA gi lanmi singa mafam kharada pamdaba maongda ungkhatnaba khanna chainaba unduna ngangna saknabagi thogdoksing toina thoktuna lakli thogdoksing asida lup ani gi oiba policy amagi makhada thokpa thodok natraga asigumba unhealthy relationship amadi leire asigumba phiba masimaka tana thoktanaba achetpa mari sagatnaba AT amasong UNLF na punna pereb lominare amasong makha tana asigumba thodosing thoktanaba field thabak tawriba nakalani gi thaumising naso panabiyo haina haijari makha tana thodok thorakpada khudakta hekta wakhainaba lup ani gi oiba working committee ama semduna hotline communication amasu thamle lup ani na imaleba Manipur gi territorial integrity da singnarakpa khudima thawai pamuba leitana mayoknaba miyamgi punsi amasong lanthung ngak senabagi punna thodang lominaba ainasu yanare lup anina lominariba phereb asida ireisa singnasu saugatpinaba noluksari asomna joint statement ama Arambai Tengol amadi UNLF tagi thadoragले